Loina National Sport Governance Act 2025 amasung Manipur Sport Development Code 2024 gi matangda nongmagi oiba workshop pangthokre. Amasung World Heart Day thoram pangthokre. Khurumjari STB gi pawm yeng tabir basingbu taram nokchari paw sandok na pijari. Manipur Olympic Association Sinduna National Sport Governance Act 2025 amasung Manipur Sports ki Development Code 2024 ki matangda nongmagi oiba workshop ama Olympic Bhavan Khuman Lampak Sport Complex Imphal da pangthokre. Thoramadu da Manipur Olympic Association ki former Vice President S. Lokeshwar, Sports Movement Committee Manipur ki convener R.K. Ranendrajit, Retired IAS Dr. R.K. Nimai, Retired IAS Bobby Waikhom amasung Manipur Olympic Association ke President Sunil Elangbamna maru oiba Presidium members sing oiduna saruk yakhibaga loinana sports kilamda masak nairaba mioi amasung state level sport association ki mioi singsu saruk yakhi Thauram adugi manung chana Dr. R.K. Nimaina moderator oiduna tongan ba sports ki maramda khang hairaba resource person singna National Sport Governance Act 2025 amasung Manipur Sport Development Code 2024 ki matangda wafam kaya phongdokna khi Thauram aduga mari lainana Manipur Olympic Association ki Vice President G.A. Sanatomba Sarmana handak Parliament pass tawrakkiba National Sport Governance Act 2025 amasung Manipur Sports Development Code 2024 asigi matangda khana nainabani Manipur lengangna handak phonglakiba Manipur Sports Development Code 2024 asi tongan ba sport ki association singna fangle masigi matung tarakpada masida hapchaningba lokthokningba singkupna khana nainaraba matungda lengakta pikhatna ba pandamda thoramasi pangthokpani haiki Handakta Manipur Sarkarna Tholakpa Khoigi Manipur Sports Development Code enama Tholakpa aduga loidana National Sports Governance Act hanamasu Center dasu khoigi Parliament pass tawkiba masisa Manipur Sports Development Code ena Tholakpa sida tonganba Manipur gi sports sakhanabidamakta leibiriba expert mayam ahalaman mayam sing asisu tanaraga asigumba Manipur gi sports sakhatnabada awatpa khara leiriba koina ujariba code asida leiriba si kitang hapchanba ko koina pam khara hapchanba natraga yaningda khara yaurga sumadu nathokpa yabra haida Manipur sarkar gi maikaida koi mayamna koi gi presentation nama tawraga masi khata chumthokpiu si khara hapchanbiu hai bagi kanodu tarakna bidang tanga sigi workshop asi tonga ba expert mayam koina invite tawjare aduga state level association gi representative mayam singsu koina invite tawjare de mohon hoi apam sing du tawraga punna kainoma lawminaraga sarkada hajaraga rectify tawya natraga review tawya ba nasingbudu tawbinaba hajese haidana ngasigi workshop asi pangthoksabe Malemgi oina pangthoknariba World Heart Day gi manung chana Imphal Heart Institute Sagolbanda su senduna World Heart Day gi thoram Imphal Heart Institute Sagolbanda pangthokre thoram adu da tongan ba masak nairaba Dr. Singh Imphal Heart Institute ke staff sing amasung mioi kayasu saruk yakhi thoram adu ga mari lainana Imphal Heart Institute ke chairman cum managing director Dr. K.H. Ratan Kumar na lifestyle na maram oiduna mioi chamagi manungda mioi kundi heart ki anaba oi masagi manungda Jahi nifugi makhada laiba mioi kayasu yauri Heart anaba asidagi khara makai ngakthoknanaba miyamna awareness laiba matam chana check tokthokpa layeng thokpa yamna mathau tai aikhoina numit khudingi chariba chinjak asina hidak oiba yaba mawongda chasi lifestyle change tawba amasung health awareness laiba yamna mathau tai haiki Heart ki awareness to laibiba empower to biba mi mayam sina heart ki symptom mayam heart narpagi symptom mayam khangbiba adu akoina hoji hairi ba kaino sida week ki celebration sida all the time hairi ne akoina kamaina khangani heart narpa madam kamaina kan tokani koi asina sing basi mi du the import of dragadi mi du khangdragadi miss tokini hajari Manipur da mioi chamada tara manga heart ki anaba lay relief camp ta kuina leiraklabadi wakhal laina ga loinana heart ki anaba paktakna hengalakpa yai haina heart surgeon Dr. Katrimayum Kalana ngase Senior Citizen Society Kundrapam AC na sinduna pangai da laiba Ram School da pangthokiba World Heart Day gi thoramda phongdokre Thoramadu da Senior Citizen Society Kundrapam AC ki Secretary su oriba Dr. Katrimayum Kalana luchingduna heart ki anaba laibra khangdoknanaba hotnabada akhanaba free health camp ama pangthoke camp aduda blood sugar cholesterol yengba ECG loba thyroid test to wana chingba test sing tauke
Thauram aduda saruk yaba lakibasingna tongan-tonganba company-singna hidak amadi atai potlamsinggi mateng pangki saruk yaba lakiba heart phana thamnaba afaba chinjak chaba maikhu sizinnadanaba BP sugar cholesterol wanghandanaba yauna afaba lichat tara chatnaba wasak longminakhe Thauramga mari lenana Dr. Kalana makha takibada heart ki anaba masing ka hena wangrakliba asi aikhoina chaba thakpada section daba wakhal waba hakchang sajal tawbagi chang nemlakpadagi ayamba oirai heart fana thamnaba afaba chinjak uhai wahai toina chaba nungaitaba amadi pukning langtaknanaba wakhal thadokpa na chingba tangai fade hojik thokliba lan asina maram oiraga relief camp ta lairiba singda wakhal nungaina leinaba fana faba pautak pirabasu oithokloidabana lairiba fibam asida kuina sangna leireklagadi wakhalgi anabadi soidana paktaknana narakani wakhal wana leirakpa haibasi heart ki anaba leiraknabagi maru oiba maram oirakani haiki Number 1 afaba chinjak chaba taba chu berit matum chapa tharokadaba chaningi haidina khoina ta fast food yam tasan ba yadaba adu hakchang je body weight hendana langadabni Isagi chini blood yaoba chini ji helabajo madu control tono honagadabni aba isadi yaoba cholesterol blood yaoba cholesterol amne triglycerides wangaga ju madu control tobioba akhoigi hakchangda langtana wakhan mayam nungaitaba mayam je sina awaba tal hatha awaba taiba huje manipur gi relief camp da tawriba blood pressure wang stroke toriba suicide toriba mayam je leifam jabum khangdraba tumam jabum khangdraba adom mi singda yam toina awaba tare khoi manipur da mase masu praja mayam da khangbiyoba amadi aigi saje body was hendana ba matam chubuda chaba thapa chesam batabani akhoi ge manipur da jo heart ke na ba yam lei mi chama hocha na batam mi trauma ji kun moje thamoi ge na ba heart ke na ba hoye ba aduna mi pung khuni mana heart se nungsebiyo masamo phona thambiyo amadi mana pam Additional Chief Secretary Anurag Baspaina Luchingba Government ki Makau Thongba Official Singna Thobal Amasung Kaching District Department of Textile Commerce and Industry Amasung Forest Department Paikhalakpa Project Singi Fibam Yingsinkre Chief Conservator of Forest L. Joy Kumar Director Handloom and Textile Elangwam Jiten Divisional Forest Officer DFO Thobal Forest Division Jesile M. D. Manitko Roman Inspector of Factory K. Dipakna Khongchat Aduda Sarukya K. Khongchat Aduda Thobal District Labor Department of Textile Commerce and Industry ki Art and Craft Training Center ACTC Karaupopi Industrial Estate MOFPI gi funding makada sagat kiba YTV kunang Mega Food Park Project Kharungpad Bird Sanctuary Kaching District ki Pumnenpad Ecotourism Site ki fibam Mari Lainaba Department ki official Singapore na yengsin ke loinana project sing mapung fana mathau tauba ngamnanaba khanghan kibaga loinana interaction program pangthokhe Anurag Baspaina Art and Craft Training Center ACTC Thaubalga Mari Lainana Director Handloom and Textile Da Center asi yengshin baga loinana mafam masida Thobal amasung Kaching District da craft chakhatnanaba matik chana infrastructure laiba incubation center semgatnanaba proposal semnaba khanghanke Thobal Forest Division ge DFP amasung frontline field staff ki pangthokpa mifamda forest fire lam khopchinba logi wangmada leiba kothokpa thingnaba pautak pikhe Thobal District ki Deputy Commissioner Officer review mifam amasu pangthokhe Mifam Maduda DC Thobal Hana Kamai SP Thobal General Manager DIC Project Officer Handloom and Textile na Sarukyaki Mifam Maduda DC Thobal da Flagship PM Biswakarma Scheme Central PMU amadi NSDC Partner Smooth Implementation hena kumang choksin na pangthokna na ba khanghanke Achumba Wayal Manaba Kunayama di Lamdam Asibu Hena Faba Thakta Puraknana ba Mapunsiki Chupagi Kathokiba Lamyan ba Irabot Ning Singduna Pangthokpa Irabot Dena Lakpada Manipur gi Speaker Tihe Saitya Bratana Yaifa Paujal Pirakle Mahaki Cherolda Lamyan ba Irabot Ase Mityeng Sangba Luchingbani Kunai Semdoknana ba Hotna Kiba Ayiba Amadi Dramatist Amasuni Mahaki Saireng amadi drama singna lamdam asigi miyambu mikap thokhan kibaga loinana amata oiba amadi thongna leibagi lambida chingsinba ngamki mahaki mapong numina lakpada luchingba asina pamjaramba chawthokchana hingba amadi nungsi chanana leiminabagi wakalon adu hena mapung fana ba oiresanu hairi Building by law na fire safety ki measure gi leigadabani hairasu maintenance ta wasu tangai fade fire extinguisher validity lei khangdaba tawbigano haina mahut ki director ngangom utamna haikre
Nation First Age 75 campaign ge manung channa Manipur Fire Service na sinduna Fire and Life Safety Training gi taruklak suba oina hospital amasung nursing home singi nongmagi oiba Fire and Life Safety Training pangthokre. Training hodopagi tharamda Manipur lenga ke Additional Secretary Home A Subhas Singh, Mahut ke Director NG Uttam, Manipur Fire Service ke Director L Nabachandra Singh na thauram gi athoiba Mithungnen Singh oina sarukya ki. Training hodopa aduga mari leinana Mahut ke Director NG Uttam na mahai langpok asi Thokloi dabadi manba tholakpa matamda pakhatpana karamna kangani haiba kauhanba khudong thibana yaba thodokni maduna kalhauba yaba seng matam chana kalhaubada fire service ngairingai achauba amang ata thokpa ohali thangal kaithel pauna kaithel da dukan ge license dukan singda fire extinguisher thamdrabadi piroi haiba laikhibana ngasidi dukan khuding ge fire extinguisher thambadage kaithel sing asida mahau langpok thokpa lepkhre masi matam chana fire extinguisher ge matengdagi ohenbani Manipur Municipal Building Bylaw gi matung ena structure ama sabagi ayaba laubada fire safety measure yaudrabadi ayaba pide madusu fire service na ayaba piraklaba matung structure sabagi ayaba pigani hojik luribadi law letringai sakiba yauna matam chana certificate review taudrabadi maduna mahaulang pok tholakpada kanba ngamloi matam gi yengsin batangai fadi haiki Tanggal bazaar paringi dukan kudingi sugumba fire extinguisher je amam khilagadi aigi dukan da mai chalakpa matamda thangnaba dukan manga dagi tara dagi sugumba amam paisa laga chenjal aga fire brigade ta pau pi ba matamda akhoina khara control tawringai da fire brigade na yoksalakpa matamda di mai ti am laina control tawbani akhoida khulai kai mai tabida fire brigade lakpa ngai taragadi rong chatna ayowi aduna pick कर बकुलाई से सुकी मतिक मरु होए जे पर कमिना सा कगी बिल्डिंग जिंग नर्सिंग होम जिंग सी की सिगुदी ऑलरेडी बिल्डिंग बाय लो द यावर का लेबनी मयाम ना सुमाइना कगी हॉस्पिटल में सागे नर्सिंग नो में एकेडमी में सागे है कंदा बिल्डिंग अप्रूवल लोगनी मणिपुर म्युनिसिपल बिल्डिंग बाय लो से ऑलरेडी फायर मागी फायर से यावद्रगदी बिल्डिंग सागे आयाब से सोम पीपी लूरिदी मसीगी अनोबो बाइलो लात्रिङैदा हाना साजनबिबा हाना खाते हा प्रभाव मीना हाप्न भएन नसाइगी सिगी हाइड्रेन करेगासी लोइना दि हाउ प्रभाव चाहिँ खुदिङकी मधु चेक तौरिब्रा चौ तौदब्रा चेक मा चाहिँ खुदिङकी मागी सर्टिफिकेट तो रिभ्यालिडेट तौरिब्रा तौदब्रा सिना आको युमथोम खुदिङकी फायर एक्सटिंग्विशर ममम लैगदि मैहोलां पोक्तकी आमन तन्ब मंगनी Additional Secretary Home A Subhas Singh matam gi review amadi training tawba asina khangliba heiriba adu nahongna na ningsingba ngamhangani training asina hospital amasung nursing home singi training asi hena maru oi institution sing asi anaba sing layeng ba mafam ni khudong thiba thokle haiduna hawgatlaga chenba chatpa ngamba oiroi aduna matam chana prevent ta hoba mathau tai institution sing asi fire service ki training fangnaba staff sing ningthina manage to biu haike Manipur Fire Service ki Director L Nabachandra Singh na Nation First Age 75 campaign ki manung chana Manipur Fire Service na sinduna Fire and Life Safety Training ki taruklak suba oina hospital amasung nursing home singi nongmagi oiba Fire and Life Safety Training asi mamangda pangthokiba training singi feedback matung ina sinbani masina hospital singda leijariba fire fighting mechanism sing karamna sizinagani haiba khanghanbani haiki ट्रेनिंग प्रोग्राम से मसी फाइटिंग है ना मरुएरी बदी एक हॉस्पिटल नर्सिंग होम सिंगा है ना मरुए बदना एक कोई पर्टिकुलरली मसीदा है ना कोई माय वजन जबनी अतोपा लेबा इंस्टीट्यूशन सिंग स्कूल बोर्ड सो अतो पटोंगा गवर्नमेंट इंडस्ट्री सिंग सो कोई तवी तवदा मु कोई नंबर इधर नेम ना तो है तारिश ना फ्रीक्वेंटली कोई तवगा तवना को जबनी अदर मसी की कानबसी एक कोई मैम सो हाना याव Kangira magani, ekoi sidale di ba, pikraba ho sida, ekoi mi 60 kaptagi capacity, adu mayam le yena lakbi duna, ekoi sin kabi sema sisu, damna ekoi thagani ngai, adu da sunata na hospital sida fire and life safety si kamaru e gap to, madu si ki training course ekoi kamu mane. Yel hongai da git chanarakpa ima panthoibi amadi Durga Iratpagi mingda tawhaidabi
tauhaidaba chatnabi kaya ama yaksilakliba ase district administration amadi district police Bishnupurna akanba mideng changhaningbagi apamba phongdokpaga loinana maitai ekhoigi fajakraba ningol chakobagi masak asi sapkhalakpagi mingda awonbagi mingda khudol potke hidanabagi chatnabi romda changsilakliba asi lai haktakta thambiramba chatnaramba machat aduda kumsigi ningol chakoba asi pangthok minanana ba hotna minasi haina United Women Development Organization Bishnupur district na appeal tawri ningthau khongda laiba lup asigi office ta pangthokpa pangmi singa unaba amada UDO ge president Nepram Bimolana ngasidi ima panthoibi amadi Durga Iratpa asi adungaidagi chatnaraba laigi oiba mathong mangam pangthokpagi thabak thoram kaya singna thairaka ithak irang lomda oina chatnarakpa nisa chaduna koiba langba bom amadi bombula thabagi kumai ohelakpa amadi nupa khakta natana nupi sing fawba yausinduna lagaw tharakpa asina kunai ase manghanabagi kumhai oirakle masigumba kaya ase district administration amadi district police na yengshinba amadi chekshinba watpagi mamini maram aduna asigumba kumhai ase ipa ipu haktaktagi chatnarakpa irat thongnibagi kumhai adu ohenaba district police amadi district administration na ahenba mityeng changhaningbagi apamba phongdokhi mahangna makhatana ningol chakoba haiba kumhai asi manipurgi oina atangba kumhai amani amadi kumhai asi malemgi oina atangba machin mokwa anigi nungsi ichel chesilhanba yamna fazaba kumhai amani adubu ngasidi kumhai asi matam kuina unarudraba machin mokwa sing ngamjaba mathel ama chaminaduna mache machal oibasingna mabung mokwa oibasingda yaifa thaujal pinaduna harauna nungaina pangthok naramba adu muthatlaga khudol potke hidanabagi kumhai oina onkhalakpa amadi kumhai asi lairaba amadi inakhunba ani masak khangdoknanaba kumhai ohelakpa imung amagi mau oiminaba machil manaw aniki marakta ikai furup khumhanaba kumhai ohelakpa amadi lairaba mabung mawpa kaya amadi chakoba ngamdabagi kumhai ohelakliba asi aikhoigi kumsigi ningol chakoba asidagi khudol potke lamjal yaudaba kumhai ohelasi haiki ngasigi pawgi mifam aduda lupki secretary RK Tombishana amadi atai thaupuba singa loinana member singsu saruk yakhi aikoi hauji manipurda tangdu laitaba manipur ama oidringai chaira asida durga puja gi damakta mayam thindana laudana bombla thadana tawbase tawiganu haukhiba kayadasu bombla thaba marakta nongmai kapthokpa yawramdana misi mina kaya thoki district asida laibiriba parja singda asigumba tabakse tawiganu amadi lagaw khawba sisu masi aikoi natki oiba thauram nate masiju hantopiu punama asya aikoi district ki administration amadi Bishempur district ki SP pukning chinsanjari district sida lairiba kachin koya khuding makta ragaw khawba se thingbiu haiba se haijari KFNPD na miyamna thengnariba chengchaki awaba asi kharada oirabasu kokhanbada khongthang ama oina paring naina chatharakpa cheng hongna yonbagi manung chana ngasi khwairamban ima kaithelda cheng mobile cell tokre KFNPD gi secretary Imphal West ki DC amasung department ki director gi mityeng makhada pangtholiba cheng open market sell toba aduda department ki maikaidagi cheng quinton yankhai puraktuna mi amada kg manga gi changda kg da lupa 19 ga paisa yankhai da phanghanki pangthokhiba open cell market aduda mari lainana KFNPD ge inspector athokpam gogulna leibak ki awa ana tarakpa matamda miyamna thengnariba cheng tangba amasung phangdabagi khudong chadaba asi kharadang oirabasu kokhanaba pandamda open cell market asi pangthokpani open cell market sales scheme gi makhada pangthokhiba ahongba mamalda cheng phanghanbagi thabag asi tongan ba mafamsingda makhata na chathakigani phongdokhi Hujik leiba leibaki awana tanaraba matamsida cheng tangna phangba aduga phangdabagi khudong chadaba mayam sing asi koknabagi damakta department na ahongba mamalda praja miyam gi damakta open oina sell tobagi adumba scheme am khagni haitare mipum khudi makta lairaba ina khunba thabak toba togdaba leite punamak loina adum haiba cheng asi dum loba yagani akoina hujik lakchaisina Imphal West ki oina saibu tombigi makhada akoi mayam ama staff sing se haiba imam market Imphal West ki oina tobani se district ki dum togadoiba adumba scheme ni ahanba scheme mamang tha da loigre face ahanba face haitare ado tongan mafam singda on one spot ta akoi confine toroga leite ngasi imam market ta ba wani Langol game village la ani next day after tomorrow ko adugi mathang da smain tawna lam koi naurem thong tera sagolban
lam lam Imphal West le riba SC singse lekai SC da chalaganda khoi smaina open market sale tawbagi khudong chaba se khoi gi hairiba department asigi secretary deputy commissioner amadi director gi me makhada khoi DSO ga punna khoi mafum asida prajamyam gi seba to balak saban Manipuri Dharmana Chahi Chama Surakpaga Mari Lainana Laioi Kraba Lairen Mayum Ibungo Halna Iramba Narasing Awangamba Drama Hayeng Utlagani Hairi Manipur Press Club ta pangtokpa paugi mifamda Critics Forum Manipur gi Secretary Dr. Athopam Kholchandrana Chahi asigi September Contra asi Manipuri drama amasung sahitya gi oina yamna maru oiba puwari da lehauragataba numit amane ing kumjale singamaga chamapan kunmaga da matam madoke ningthau churchan Maharashna Govindasigi mandapta lamdam asigi lehaudagi haukiba aikhoi gi irolda sanaba ahanba drama oina Narasing Awangamba Utkiba aduki chahi sama mapung faba numit oiri ningsing kumona si chahi chupagi oina su seminar workshop na chingba mamangda pangthokpa leikre Tang Kuntrada drama oina utkadariba asi ngasiki lamdam asida oiriba fibam asida lamdam asigi miyamna maraibak ningba nungsibagi wakalon leiba yamna maru oirakli Narasingumba leibaki damak kathokiba adugumba ningthau macha amagi punsi warida yumpham oiraga Lairen Mayum Ibungo ahalna iramba drama asi nahongnana utkadabani masina Manipur imagi damak kathokpa ngamba ireicha Tholaknabagi wakalon piba ngamgani thazai mahangna makha taraduna numit asilising amaga chanipan kun mangada chahi taret khuntakiba aduda narasing amasung gambir singna hotnaraga lamdam asigidamak lanthengnaraga awasingdagi iramdam asibu ningkha tamhalakiba aduda drama asina yumpham oiriba wari yenglabadi pangthokadoriba kumon asi chahi chani surakpagi kumonsu oigani haike Churachan Maharashna Lermi Makoida Selami Wakalon Koi Lamdam Zigida Makta Makoina Narsingagi Wari Ulila Oina Itoktana Sanagiba Adugumba Lila Se Nasi Koi Lebang Bagi Ulamak Miam Soidana Yo Kangani Habigi Tajabase Nasimana Koi Logzaraga Koi Torumji or Zaptogjaban Tamari Marigi Sepong Amagazo Koi Tok Sagan Hariba Numiseda Sepong Sidazo Koi Yamna Koi Wakalon Sindo Karamakai Koi Tamnanaba Honaze Hariba Torumzigi Manungjan Tang Kontragi Torumzeda Pungan Dramazi Utpasima Koi Lixari Sepong Putok Pasiga Anisi Tamjab Manipur Pradesh Youth Congress Committee gi makhada Wabagai Youth Committee na Sinduna Kakching District ke manung chana leiba Sekmaizing Mamang Laikai da leiba Sakir Ahmed ke yumda Wabagai Assembly Constituency oina Bochor Gadi Chot ki signature campaign hogdokre hogdokpagi thoramadu da MPCC ke President MLA ke Megachandra MPCC ke OBC Chairperson Sakir Ahmed Telangana Pradesh Congress Committee ke Vice President Saddam Hussain Kakching AC ke ex MLA Y Surchandra Oinam AC ke ex MLA L Radhakishore MPCC ke Office Bearer Party ke Spokesperson amadi ACSC ke tongan ba mafam singdagi lakpa miyoi kayana saruk yakhi Thoramaduga Mari Lainana MPCC ki OBC Chairperson Sakir Ahmed na British na India bu khudum chanduna ot naiba adugi saruktage hojik otpan nairiba asina saruk tara heli haike MLA ke Megachandra na Prime Minister Narendra Modi chahi khudinge naha lak kaya marum thabak pigani haikiba adubu hojik madu kadai da chatkre government ki lairamba department kaya asu privatize onthoraklabani na government ki ahangba post kaubagi chang hantarakle haike 2017 da BJP ki lengamda governor ki WhatsApp ko thoropada lakon ko makhai sahi kudi ni naha su thabak pi gi ai ki thabak pi gi laida dala ai koi ki naha singi thabak mang kari gi jok thabak mangi bharat ki ning khata modi gi le dawa public undertaking tongan ba company leiba department me am sisi Lui the privatize to Pukina. Modi giving a little of half rate. Adani giving a little of half rate. Get the media after the letter. Emit the movie after the letter. Nazi future Paradona. OBC, Schedule Caski, Schedule Tribe, reservation and another. What many departments to privatize the Pokology? What do we reservation there? That is why it's a violation of the Constitution of India. Hayeng September Kuntrada State asida Manipur ge lamyanba hizam irabot ki mapong numit ka mari lainana hana gi Manipur Human Rights Commission gi member NG Nongyai na yaifa paujal pirakle mahaki paujal da lamyanba irabot na Manipur singbu luchingduna loilam sandokpa British tanthokna na ba December 18 amasung December Kuntra Lisingamaga Chamapan Kuntra Nipanda Chinga Lampak Imphal da Fam ki ba mari suba Nikhil Manipur Mahasevana Manipur da Purna
Daitya Silsasan Right to Self-Determination Lingba Sabalok Bot ki Mikhal Pangthokpagi warep lauduna miyamgi ihau lising amaga chamapan kuntra nipandage lising amaga chamapan nifu taret fauba changsinke Burma amasung India dasu loilam sandokpa British tanthokpa ihau singda thodang lauki miyamgi ihau asina maram oiduna malemgi ani suba lanjau matungda British Parliament na Burma Independent Act lising amaga chamapan nifu taret amasung Indian Independent Act lising amaga chamapan nifu taret na ningtamba laibak sing oike Indian Independent Act lising amaga chamapan nifu taret Section 7(1)(b) na Manipur ningtamba democracy chatpa laibak oiduna Manipur State Constitution Act lising amaga chamapan nifu taret ki makhada Utlau constituency dagi bot karaktuna MLA oike mahak laumi sinmi tola tarabasing lairabasing marupni miyot minay leitaba manaba kunay semgalamba luchingbani Manipur State Constitution Act lising amaga chamapan nifu taret semduna ningtamba laibak lising amaga chamapan nifu taretagi lising amaga chamapan nifu mafan phauba semgalamba maraibak nungsiba kathokiba luchingbani mahaki mapong numit lakpa asida mahaki fidam nafam sing induna state asida nungsinaba tengbangnaba tangdu leitaba chaukhatpa amasung amata oiba manaba kunay ama purakpa oirasanu lising amaga chamapan humpu tara nipandage lising amaga chamapan marifu humdoi fauba mahairoi lup amagi thogal puringai lengakta taksin dauba matam adugi Deputy Chief Minister ai tompongna thodang lauduna numit ase general holiday oihalambani Trust na wari sanaduna lengakna kay sampatagi hiyang thang lambi fauba National Highway mahaki maming tonkre mahaki pokna fampisum amasung aroiba yahip takiba tangbo Myanmar malemgi thakta semgatnaba ayiba cherol pisankre lengakna thuna thabak paikhatlakani haibagi thazaba thamdi haike Retired Professor Dr. S. Bhagyapati Devi ki mityang makhada laima chanu na watengbang lub amadi Sangai Trust Foundation na punna khusamnaduna ngasi Kaira Gram Panchayat ki Panchayat Gharda nongmagi oiba health awareness program ama pangthokre Thauram asi maru oina nupi singda toina naganba cervical cancer breast cancer mangjongnana khangdoktuna makhoigi punsi mahingi fibam phangnaba pangthokpa thauramni ngasigi thauram maduda Dr. S. Bhagyapati Dr. Naurem Bandana Devi MD gynecologist Elangbam Santi Leima Pradhan Kaira Gram Panchayat Salam Prasanta Managing Trustee Sangai Trust Foundation Thokchom Renu Head Mistress Singjamai Chingamaka High School na athoiba mithungnen sing oiduna saruk kya kibaga loinana leima chanu nawa tengbang lupke secretary amadi atai member kaya su saruk kya ki thauram maduda Professor Dr. S. Bhagyapati former Haisodi Medicine RIMS na cancer detection and prevention ki maramda marik chumna paudam ki Dr. Naurem Bandana MD gynecologist na cervical cancer asi karam na oira I amadi karam na hariba cervical cancer asidake ngaktokani haiba asida wangangke nursing officer Thinguzam Rita amadi Amusna Brahmachari Mayum anina vaccination ki matangda miyamda paudam ki ngasi sarukya ki banupi nifu romda mathau taba hidak langthak kaya su Salam Prasanta Managing Trustee Sangai Trust Foundation ki maikai lemna yenthokke program aduda sarukya ki banupi manga da su cervical cancer ki vaccine su kapki Coalition Against Drug and Alcohol Kadana Nisaki Mayokta Chatharakpa campaign ge saruk ama oina nongmagi oiba awareness program ama poiro khongjing mayai leka Imphal East ta pangthokre awareness program asake themna nisana khunai da piba chaithing amasung masibu thingbada miyamgi thaudangna oikhi awareness program asige president members sing oina Hizam Priyo Kumar president Kada Namairakpam Bogen Vice President Poiro Khongjil Youth Club amasung Laistrom Navadip Singh Senior Poiro Khongjin Mayai Lekai na oikhi awareness program aduda Samananda Laistrom na Secretary Poiro Khongjin Youth Club su saruk yakhi aduga awareness program asigi resource person oina Ningthauzam Doran Vice President Kada na oikhi thauram aduda Ningthauzam Doran Vice President Kada head office na maru oiba nisana sokhanba kayagi matangda wafam kaya thamki aikhoigi Manipur gi tungi yumbirel oirakadaba inkhalakliba naharol singbu mayai kaba chinjak drug na landaraktuna lamdam asigi matik mayai leiraba naha kayabu sondam nadamba sum charaba khunai amagi maikai da pusilaktuna ngasidi angakwa fangna akki bagi masak oiraba chaitheng ama pirakle maram aduna ngasigi Manipur gi naharol singbu drug na manghaliba kayagi matamga kupna khanghanduna drug tagi lapthokna na ba hotnabagi tangai fadaba lekai gi club maira paibi singa khusamnaduna aikoina inkhalakliba tungi yumbi oirakadawriba naha singbu nisagi khayatagi kalhaunaba aikoi puna hotnaminasi haike
September 18 October 2 fauba India gi nupi oibi singbu masa mau fana thamnabagi pandamda Prime Minister Narendra Modi gi meeting makhada chatharakliba swasana rit sasat parivar avian gi thoram gi saruk ama oina Imphal East ki oina akampat PHC da ngasi pangthokre tongan ba nupi oibi singi haksal ga mari leinana test kaya tawbagi khudong chaba piduna chathariba thoram masida nupi oibi kaya na PHC asida laktuna khudong chaba asi launakhi PHC asigi senior MO in charge Dr. TH Bino Kumari na Prime Minister na laibak ama khunai ama chawkhatpa amadi imung ama nungai na laibada nupi oibi singbu masafa na leihannaba changi haiba asigi pandamda pandam makhada paikhalakliba thoram asigi saruk amo oina ngase akampat PHC da pangthokliba thoram asida nupi oibi singi masada leiba layong sing khangdoknana ba test kaya tawbagi khudong chaba pibaga loinana igi awatpa leiraba asi kharada oirabasu menkhatna ba blood donation camp pangthokpaga loinana PMG YG card sabagi khudong chaba piribasing asi lawminasi haiki Thakaragi mamangdagi Manipur lengangna mafam kayada lam khopchin bagi takthoknana ba honarakliba asi tungi yaifana ba lengaki khongthangni adubu lengaki eviction tribe asida lamlongdagi minuthong fawbagi saruk asi yaudriba karigino haina Union of Social Upliftment khuraina hanglakli Lup asina thadorokpa cherolda hariba mifam asi eviction da yauragadi thengnaribagi maram karigino lambi matek asigi su eviction tawbiduna miyamda chathok sasinda khudong chadriba asi kokhallu haiki Huzik atemba break amatang lominasi. Honglakliba punsigi lambi sida araiba chaba yaba makai sasinari. Adon hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti. Kuding maksibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung makha tarakpa pawda Indian lengakna larik mayek chatana lariba myo singbu larik mayek chatha handuna mipum khuding iba paba hai hannaba pandamga loinana ulasnaba Bharat Saksharta Karyakram assessment test ki makhada paikhalakpa foundational literacy and numeracy test ngasi Bisnupur district ki Moirang City block ke manung chana leiba trong laubida pangthokre exam adu Manipur state livelihood mission asemba anowa mangal village level federation ge self help group members singna sinduna trong laubi junior high school da pangthokhibani VT adult education exam asida anowa mangal BLF ki self help group member chani yankai amadi non BLF member kunna saruk yakhi Nation First 75 campaign gi manung chana sewa perf lisingani kun manga ga mari leinana lai satpa amadi manapungba uchara lisingamaga chanipan lom thakre Cleanliness and Sustainability FIR Better Tomorrow haibathimda Bisnupur Forest Division 33 Assam Rifle Nambol amadi Wangoi Police ka punna khusam naduna isok chingda uchara lising amaga chanipan lom thaba aduda DFO Bisnupur Waikhom Romabai Wangoi Police ki OCM Badal Yangna 33 AR Maibam Post ki officer kayasu saruk yaki thoram aduga mari leinana Divisional Forest Officer Waikhom Romabaina honglakliba mahausagi khal asida aikhoigi akoibada leiriba ching amadi umangsingda upambi kaya thaduna asangba lamdam ama ohenbata natana kaitharakliba aying asagi khal kanba ngamnana ba Forest Department kana hotnaduna lakpagi saruk ama oina ngasi su mafam asida uchara kaya thabani mahausagi khal ngakuna thamba haiba asi Forest Department ke pandamni hairaduna aikhoigi akoibagi fibam aikhoina ngakja senjaduna leiraba matam adutata honglakliba mahausagi khal asi soidana kanba ngamgani haike Nation at 75 haiba campaign asigasu mari leinana khoina thajabani green action gi makhada khoigi malemda climate change ki chetheng phangiba asida kharata oisu ngasigi plantation drive asina mateng oigani haibagi pandamda akhoi ngasigi plantation program asi sinjabani Rashtriya Modi Seva Samiti ki State Office Sangdokre Tera Lokrakpam Nekai da Pangtokpa Office Sangdokpagi Thoram Maduda State President Surjit Sana Samamadi Yuba Morcha gi Thongmi Singh Susaruk Yakhi Thoram Aduda National General Secretary Rivia Ayekpamna India gi Apunba
मीसिंगे चादा हुंफु तरादे लाइरबदगे पनखादा लेबना भारत की प्राइम मिनिस्टर मोदीना PMJAY स्वास्थ्य भारत अभियान मुद्रा लोन बेटी पढ़ाओ बेटी बचाओ न चिंबा फजक्रब स्कीम कया हौदोक्रे हाइरिबा स्कीम सिंग असी खंगदबा अमदे खंगगसु मतौ करमना कानबा लौगनी खंगदना लेबसिंग अदु अवेयरनेस पीनबा अमदी कानबा फंगहनबदा मातेंग पांगनानबा RMSS असी लिसिंग अनी कुनमाथोय सेप्टेम्बर 15 लिंखतुना सेवा समिति असिना मियोय लाख कया मातेंग पांगदुना लाखे ngasi Manipur gi state office hangdoktuna chalaiba hoba asina lamdam asege lairaba imung singi ana layeng amadi PM gi scheme sing asege matangda miyamda mamutana khanghanba amadi mateng pangba ngamlagani haike ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯏꯟꯗꯤꯌꯥꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯁꯔꯨꯛ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 70% ꯗꯤ ꯑꯌꯥꯝꯕꯅ ꯕꯤꯂꯣ ꯄꯣꯚꯔꯇꯤ ꯉꯥꯛꯇ ꯑꯣꯏꯅ ꯑꯣꯏ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯃꯁꯨꯡ ꯁꯔꯀꯥꯔꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊ꯭ꯔꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁ꯭ꯀꯤꯝꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯂꯧꯔꯤ ꯑꯗꯨꯕꯨ ꯂꯧꯕ ꯉꯝꯗꯕ ꯀꯗꯥꯏꯗ ꯆꯠꯂꯒ ꯍꯥꯏꯒꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯈꯪꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯌꯨꯝꯊꯣꯡ ꯌꯧꯅ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯖꯕ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯐꯣꯝ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯦ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯁꯥ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯩ ꯃꯁꯥꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯀꯥꯟꯅꯕ ꯐꯪꯍꯟꯕ ꯁꯤꯒꯤ ꯑꯁꯥꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ Wangoi Makha Lekaida Labor Career Guidance and Counseling Center School gi Multipurpose Hall da Chungkham Sagai Development Committee na senduna Chungkha Madumangol na Khomjinba amadi publish tauba Khuman Ningthorol amadi Khuman Pokpana Lai Oikiba amasung Khuman Ningthorol amadi Sagai Yumdaba Puya Kauba Larik ani ngasi Phongkhre Larik Phongbagi Thoramda Manipur Cooperative Department ke retired employee Chungkham Navakumar Manipur Pandit Loisangi Pandit Atomba Namairakpam Gojen Sanamahi Temple Board ke Panji Sanglakpa Thongbam Premjit Maitei Puya Nainarol Pukhrambam Kulavidu amadi Atopa Puya Nainaroi ki kayasu saruk yakibaga loinana Thongbam Premjit Mitei na larik ani asigi maramda Naina Warol thamki Ariba Maitei Mayegna Ibiramba Puwari larik kayabu Kanglaipak akhang ahi maichau mainau kayadage Thizin Khomjinduna Bengali Mayek amadi Maitei Mayekta Puthokpani Haiduna Khomjinba amadi Puthokpa Chungkha Madumangolna Phongdorake Khumol lekhogi damudi khwaidi maru oiba pot nga ko oiramni lola ga leirame masina leibak miyam da thoga khumon macha sing da khangal lagadi leibak ki yai khabo oigadra khumon chala yai khabo oigadra hailna khallaga puthok jabo Institution of Engineer India Manipur State Center ke chairman oina Soibam Tampha amasung honorary secretary oina Dr. Khundrapam Nimo Khankhre hari Khongjomda laiba Dr. Pratila Charitable Hospital and Research Institute linkhat khibagi ani shuba foundation de thoram ngasi hospital asege campus ta pangthokre thoram gi sarugama oina Dr. Pratita Memorial Award lising ani kunmanga piduna hospital asege mathauda pukning changba staff ahum laboratory technician Jina Ningombamda excellent in service staff nurse Jaifabi Sagol Semda employee of the year amadi manager Naurem Napoleon da chairman award for service piduna ikai khumnaba utke Wangjing Tentha Assembly Constituency ki manung da laiba Kwasem na lawba exam da mithoi mihel lakraba mahairoi manga da Dr. Pratita Meritorious Award listing ani kun manga piduna pukning thagat ke thoram maduga mari lainana Dr. Pratita Charitable Hospital and Research Institute ke Managing Director Dr. Monica Moirang Themna mahaki apopi Dr. Pratita na Rimster Professor oina lairingai lising ani kun mathoge January 10 da lambi gi khudong thiba thaudok amada laikhidabani mama bu ningsingba oina Dr. Pratita Charitable Trust linkhatuna mama gi mapok numit September 18 bu ningsingthuna lising ani kun humdai gi September 18 dagi hospital ase mathau tawba hokhibani haike hospital asige chairman su oriba hanagi minister M Hemantana Aikoina Naraklaba Matam Khakta hospital chatuna layeng liba asigi mathakta nadringai da hospital chatuna sek tok thokpagi hainabi thamsi khungangi ason ana amadi leita laira kayada mateng pangna ba pandam amaga loinana likhalak leba hospital asina miyam gidamak free medical kaya pangthokre atai khudong chaba kaya amasu pikre makha na sumyang gidamak mateng pangkhigani haike Ngasigi thoram maduda Khongjomdagi retired headmaster L Siamo
TH Kinjukesor Sapamdagi, MSPDCL ge retired DGM L Selungba Langatheldagi retired headmaster SS Gopesor, M Munal Tenthadagi Atmagi retired director N Ingobi Amadi Wangjing Tentha AC ge ex Pradhan Taramathoisu Sarukyake. Ngasi Chandel gi Mongsang Panthada International Day of Food Loss and Waste ki Thoramga Loinana Siwa Paraf ki Thoram Kolgi Ningthau NJ Vincent Mongsang Kunja Singh Amadi Forest ki staff Singna Saruk Yaduna Pangthokre Thoramga Mari Lainana DFO Chandel N Munal Maitaina September Tangkun Mapan Asi Malem Pumbada Chinjak Manghaloishi Amadi Chinjak Kansi Haibagi Kongjangda International Day of Food Loss and Waste Pangthokli Ngasi Malemda MIO billion 2.33 rom haibadi mioi tarama thoigi manungda mioi amadi chawa fangdabagi awaba mayoknari aduga amaromda malemgi mioi amana chahi amada chinja kg humpu tara mari rom arembada hundoktuna manghali masi aikhoigi yumthong khudingi apunba chinja ki chada humpu oiri asumna manghali ba semba saba loiraba chinjak sing asina malemgi apunba carbon dioxide ki chada 10% thadokle malem imana mioi khudingi Konanaba Chananaba P Adubu Aikhoina Chinjak Manghanaba Bharat Khaktada Mioi million Jahumga Kuntra Taret Romna Chaba Konagadaba Chinjak Manghali Masina Aikhoi Samitlon da Sokhan Bada Natana Akoibagi Saktam dasu Achoba Singnaba Ama Oihali Manipura Aikhoigi Nongmagi Putokleba Amor Akai Sing Asina Chada Marifu Tara di Chana Thaknabagi Potlam Singna Oiri Aikhoigi Chatnabigi Usap Melana Chingba Chinjak Manghanbagi Achoba Maram Ama Oiri Manipura Cold storage marang kaina thamba hundok laba chinjak singbu magun hengat namba haiduna tawduna atopa hena kanaba yonba yaba polam sing puthokpa amadi yumthong khudingda vermi compost ki khudong chawa thamduna kanaba laugadabani chinjak mangba kanaba scientifically managed tawba amadi solid waste management rule listing ani tara taruk mapung fana chatnaba haugadabani haike ngase International Day of Food Loss and Waste ki thoranga loinana Laibak Sinba Thungna September Tang Tara Taretagi October Tang Ani Fauba Tangkai Ama Chupna Chatharakliba Seva Perf ki Nation First AS 75 campaign ki Saruk Ama Oina Akoibagi Saktam Kannaba Uchara Chanirom Su Mongsang Pantha Kulgi Akoibada Kunjasinga Loina na Thaki Kakching Khunau Kaithal gi building asuki matik fibam chadre Kakching Khunau Kaithal lambi thinglaga Kaithal phamli MLA na Kaithal sagani hairamba chahi yamne Kaithal asigi building asi chahi kayagi mamangdagi mari leinaba singna building asigi makhada perform phamlaganu hairamba adu ngasi su phamduna leiri masida building ning khairaktuna misi mina tholakpa taragadi kanana responsibility pugani Kakching Khunau gi area da leiriba lambi thongmai ising ana layeng sang amata fibam chadre haiduna chakwa thorang lup chathol Kakching Khunau gi maikaidagi phongdorakli ngasi chakwa thorang gi lup chathol gi thomi singa paumi yauna Kakching Khunau gi Kaithal gi building gi hojik oriba fibam gi matangda yengsinbagi khongchata phongdokhibani Thauram Maduda Chathol ge advisor Mayang Lambam Kamalna Kakching Khunau gi Kaithal gi hojik oriba fibam asi asuki matik fibam chadre malem gi karamba mafamda tongnaba yaubage lambi thalaga lambi mathakta Kaithal saduna Kaithal phamba asi ngasi dagi chahi tara humdagi mamangda su sugunu kendra asigi MLA na sagani haina tholamba Ministry of Urban Development ki makhada Jawaharlal Nehru National Urban Renewal Mission gi senthangna sagani hairiba Kaithal adu kadaida sakrage MLA na Umathel gi miyamda nungsiba saduna pikiba allotment yaudaba pata sing asidi kanga thang taduna leire hiram amatada sizinaba yadre masi MLA na Umathel miyamda tawba asoba namthak amani haina chatholna lawdaba ngamloi Sugunu Kendragi Manungda missing Kwaidaki Yamba Lamdam Ama Oriba Kakching Khunau Asida Lairiba Kakching Khunau Primary Health Center ki infrastructure yauna hiram khudingda fibam chadre Wangu PHC amadi Sugunu gi hospital da fangliba facility singadu chapchana Kakching Khunau dadi fanghanaba MLA na hotna bide asigumba MLA gi achar mirai naiba Thausil Thaurang asi chathol na hakchina lawi Kakching Khunau da bank ama thamnaba tanari haina MLA na haikiba adu karaida thambikhrage aduga Kakching Khunau lamkhai the State Bank of India gi branch ama thamnaba thabak paikhalakpada MLA masamangna mafam chade lamkhaida bank thambiganu haina Deputy General Manager SBI Journal Office Silongda che iduna tharamba masi angakwa fawi haike
Jathol ge General Secretary Khumukcham Pradip Luwang Sugnu Kendra ge MLA na Kaching Khunau da development ke meeting changbi dabana asuke matik fibam chadre municipality town amadi chinglaga panchayat amage level gi makhada leire manglom da changsin bagi mahuta maning hale Hiram Khuding da Sothaba Kaching Khunau oire matam amada Kaching Khunau Kaithel asigi building asi fibam chadre aduna makhada perform phamni basing phambiraganu haiduna chahi tara muki mamangda mari leina basingna fongdok lamba leirabasu ngasi phawa sembiraktabana Kaithel fambi ima sing pot yonari horakliba youth sing puna gyan taminaduna hena chakhatpa Kaching Khunau sugunu AC ama purakna ba youth sing puna lingjal manaba ama changi haiki Haugi Sahi Kunga Mari Mangazi Ekoi Sunu Kendra Sida Lady MLAs na Kaching Hunogi development Matang the Puning Sangbi the Budagi municipality sing about town about the Kushi lady near the Hairaga Karigumbo municipality and the Labagi citizen among my pump to Hak to the Akonasi Am Handana Panchayat level like Handana Kushi lady Haugi Sahi Kunga Mari Mangazi Kuj Mangalum the Changapi Mota who's morning lumdo in Haleva Kogi development Hazik Lady Kachinogi Magai Kurimaka Ana Laying Magaida Education की मगैदा irrigation की मगैदा लंबी थोंग की मगैदा सियाम खुद मुक्ता कुछ शॉट हरग ले रहे कुछ मतम की चौखट पजे कुछ कर्म गंद करी नुमिता कुछ फंगदो नो हाइबगी कुछ आशा उद्रे बा कुछ दा Lisingani Kuntaret ke angan basarukta pangthok labai yai haina panari ba tarahumde shuba Manipur Assembly election da Thoubal district ke 34 Wangjing Tentha Assembly constituency da mirep oina chongthokna ba thaurang toriba langathel dagi Dr. Sagol Sam Ibo Chobina karigumba mahakna Mikhal asida mai paklaklabadi Wangjing Tentha Assembly constituency asida senja thumda leitaba ahongba assembly constituency ama purakpa ngamgani amadi mahaki thagi tolob amadi local area development fund miyam da khosinagani haina affidavit ka loina na miyam da wasakre langathel da leiba mayum da pangthokpa miyam gi mifam amada Dr. Sagol Sam Ibo Chobina Commissioner Amagi Mamangda Wasakpa Tongan ba Warol Yauba affidavit ama Mia Mangda Pathoki politics Toba Haiba Ase Senja Tumja Leitaba Amadi Miyangi Damak Kathopa Ngambagi Tongna Adu Legadabani Ngasi Mag Rasniti Tauriba Aikoge Luching Basing Asina Micha Miyamgi Khandaba Masagi Maranaitagi Khalaga Senja Tumja Tobana Aikoi Miyamda Awaba Mayok na Halibani Ngasige Larik Laishu Haidaba Naharol Kaya Thabak Changnabagi Pesa Puthokpa ngamdabana ningba kaina leiri asigumba pendaba kaya asi kokhanaba aikoina Mikhalda Senja Thumja tawdana asengba kathokpa ngamba luchingba khanba mathautai haike ngasigi mifam aduda Wangjing Tentha Kendra gi tongan ba polling station dagi lakpa mihut sing amadi atai district dagi lakpa saknairaba luchingba kayana sarukyaki ba sing adugi manungda Kaching dagi retirement IGP M Sushil Kumar Wangjing dagi retired IPS Sarangthe Manau B Khoren Thaba retired Colonel Hai Sarat Khangabok dagi retired Deputy Director Dr. KS Akoishana Thoubal dagi retired lecturer Dr. AK Manglemjau su sarukyaki Manipur ge Saknarba Theatre Director amadi Lila Iba Wangkhairakpam Kaminina Khanghodana Laikidaba Awaba Fongdokpa gi mifam ama Manipur Cultural Organization ge President Kangjam Radha Kumar ge yumda pangthokre mahakna hinglingai matamda theater ge lamda lauramba thodang kaya singthabaga loinana minute ani tumina leptuna awaba fongdokre aroibada maroiba pawa mukana pizari MOA na National Sport Governance Act 2025 amasung Manipur Sport Development Code 2024 gi matangda nongmagi oiba workshop ama pangthokre. Amasung World Heart Day thoram pangthokre. Puzik fawagi oina STB na pizaba paw matang asal sinjare meeting tabir pumna mapu amukana